ꯁꯤꯒꯤ ꯃꯅꯥꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤꯁꯦ ꯐꯖꯅ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯔꯛꯑꯒꯦ ꯁꯧꯒ꯭ꯔꯤꯁꯦ ꯃꯀꯣꯛ ꯊꯦꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯏꯗ ꯕꯠ ꯕꯠ ꯂꯥꯎꯅ ꯑꯃꯃꯝ ꯀꯛꯄꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯉꯥ ꯊꯥꯛꯑꯒ ꯊꯣꯡꯉꯛꯑꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯁꯦ ꯁꯧꯒꯠꯂꯛꯑꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯔ ꯉꯥꯟꯈꯤꯒꯦ ꯇꯧꯕꯅꯦ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯘꯤ ꯃꯣꯔꯣꯛꯀ ꯐꯖꯅ ꯃꯦꯠꯂꯒ ꯆꯥꯔꯛꯀꯦ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯔꯒ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯥꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯤ ꯃꯅꯥ ꯀꯧꯒꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯆꯅꯥꯔꯒ ꯉꯧꯔꯛꯀꯦ ꯇꯧꯕꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕꯀꯣ ꯉꯥ ꯊꯥꯛꯄꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯔꯧꯅꯦꯕꯀꯣ ꯔꯧ ꯃꯇꯨꯝ ꯑꯃꯒ ꯃꯊꯥ ꯑꯃꯒ ꯊꯥꯛꯆꯟꯕꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ ꯑꯗꯣ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯃꯣꯔꯣꯛꯇꯤ ꯆꯥꯖꯗ꯭ꯔꯦ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯆꯝ ꯆꯝꯅ ꯆꯥꯖꯔꯦꯕꯀꯣ ꯊꯥꯎ ꯊꯨꯝꯁꯨ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯄꯥꯝꯕꯅꯤꯅꯀꯣ ꯁꯧꯒ꯭ꯔꯤꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯁꯣꯏꯖꯜꯂꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯒꯗꯕꯅꯦ ꯌꯥꯝꯅꯁꯨ ꯑꯣꯂꯥꯡꯉꯦ ꯌꯥꯝꯅꯁꯨ ꯑꯣꯂꯥꯡꯉꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡ ꯂꯣꯏꯕꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯕꯒꯤ ꯔꯦꯗꯤ ꯇꯧꯕꯁꯦꯀꯣ 이찬 오빠 때문에 이제 빡빡 짜하고네. 하래. ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯎꯇꯤ ꯑꯁꯪꯕ ꯅꯠꯇ꯭ꯔꯒ ꯆꯒꯦꯝ ꯄꯣꯝꯕ ꯇꯧꯔꯛꯀꯦ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯐꯕꯁꯦꯀꯣ ꯅꯣꯡꯒ ꯇꯥꯕꯅꯦ ꯆꯥꯅꯤꯡꯉꯦꯕꯀꯣ ꯁꯨꯝꯕ ꯍꯤꯟꯖꯥꯡꯁꯦ ꯎꯇꯤ ꯑꯁꯪꯕ ꯅꯠꯇ꯭ꯔꯒ ꯆꯒꯦꯝ ꯄꯣꯝꯕ ꯊꯣꯡꯉꯛꯀꯦ ꯈꯤꯇꯪ ꯆꯪꯖꯪꯉꯦ ꯆꯥꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯩꯁꯦ ꯍꯟꯗꯛ ꯆꯥꯛ ꯆꯥꯔꯒ ꯄꯨꯛꯁꯦ ꯅꯥꯏꯕꯀꯣ ꯑꯩ ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯕꯁꯤꯅ ꯑꯗꯣ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯩ ꯍꯥꯟꯅꯗꯤ ꯆꯥꯛ ꯁꯨꯝ ꯌꯥꯝ ꯆꯥꯔꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯈꯤꯇꯪ ꯆꯥꯈꯠꯂꯒ ꯄꯨꯛꯁꯦ ꯍꯦꯛꯇ ꯅꯥꯔꯛꯏꯕꯀꯣ
ꯍꯧꯖꯤꯛꯁꯨ ꯅꯥꯈꯠꯂꯛꯑꯦꯕꯀꯣ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯌꯥꯝꯅꯗꯤ ꯆꯥꯖꯅꯤꯡꯕ ꯑꯗꯨꯒ ꯆꯥꯈꯠꯂꯒ ꯍꯦꯛꯇ ꯅꯥꯈꯠꯂꯛꯄ ꯄꯨꯛꯂꯣꯝꯗ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯁꯧꯒ꯭ꯔꯤꯒꯤ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯁꯦ ꯁꯤꯅꯦ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯃꯦꯠꯄꯁꯨ ꯌꯥꯎꯋꯦ ꯘꯤ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤꯅ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯍꯥꯎꯕꯅꯦꯕ ꯌꯥꯝꯅ ꯆꯥꯅꯕꯅꯦ ꯍꯥꯎꯋꯦ ꯑꯉꯧꯕꯤꯁꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯃꯅꯥꯁꯦ ꯆꯥꯕ ꯀꯥꯟꯗꯀꯣ ꯍꯥꯎꯔꯣꯏꯗ ꯁꯤ ꯃꯅꯥꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯆꯥꯔꯀꯥꯟꯗꯗꯤꯀꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒꯀꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯕꯩ ꯋꯥꯅꯤ ꯆꯅꯥꯒ ꯆꯥꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯏꯁꯤꯡꯗꯤ ꯑꯩ ꯊꯛꯆꯗꯦ ꯃꯌꯥꯝ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ 30 minutes ꯃꯇꯨꯡꯗ ꯊꯛꯑꯦꯕꯀꯣ ꯗꯥꯛꯇꯔꯅ ꯆꯥꯛ ꯆꯥꯕꯒ ꯏꯁꯤꯡ ꯊꯛꯄꯗꯣ ꯐꯠꯇꯦ ꯊꯛꯀꯅꯣꯅ ꯍꯥꯏꯌꯦꯕ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯂꯦꯕꯨ ꯌꯥꯎꯗ꯭ꯔꯦ ꯂꯦꯕꯨ ꯃꯤꯁ ꯇꯧꯔꯦ ꯁꯧꯒ꯭ꯔꯤꯁꯤꯅ ꯑꯗꯨꯝ ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯇꯧꯔꯝꯃꯤꯅꯀꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯩ ꯆꯥꯛꯁꯦ ꯑꯣꯛꯇ꯭ꯔꯦꯕꯀꯣ ꯑꯣꯛꯇꯅ ꯑꯗꯨꯝ ꯆꯥꯔꯦ ꯍꯣꯔꯦꯟ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯗꯨꯒ ꯑꯃꯨꯛ ꯆꯥꯅꯦꯕꯀꯣ ꯃꯆꯤꯠ ꯃꯆꯤꯠ ꯆꯥꯏꯕ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯨꯛꯁꯦ ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯕꯅꯤꯅ ꯑꯩ ꯄꯨꯛꯁꯦ ꯅꯥꯕꯅꯤꯅꯀꯣ ꯑꯃꯨꯛꯇ ꯄꯨꯟꯅ ꯆꯥꯁꯟꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯆꯤꯠ ꯃꯆꯤꯠ ꯆꯥꯏ ꯑꯗꯨꯒ ꯃꯌꯥꯝ 30 minutes ꯃꯅꯨꯡꯗ ꯑꯩ ꯏꯁꯤꯡ ꯊꯛꯅ ꯈꯣꯠꯅ ꯑꯗꯨꯝ ꯂꯦꯟꯒꯅꯦꯕꯀꯣ ꯑꯆꯣꯏ ꯑꯄꯥ ꯀꯩꯀꯥ ꯆꯥꯅ ꯈꯣꯠꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯉꯝꯗꯕꯅꯤꯅꯀꯣ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯛꯇꯥꯗ ꯃꯤꯠ ꯃꯈꯥꯁꯦ ꯄꯣꯝꯃꯛꯄꯩ ꯋꯥꯅꯤꯗ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯄꯣꯝꯕꯅꯦ ꯃꯨꯟꯅ ꯌꯦꯡꯉ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯅꯠꯇ꯭ꯔꯒ ꯆꯒꯦꯝ ꯎꯇꯤ ꯇꯧꯖꯔꯛꯀꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ